ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒ ꯆꯟꯗ꯭ꯔꯀꯂꯥꯒ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯅ ꯈꯪꯃꯪ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯒ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯨꯊꯔꯛꯄꯗꯨꯗꯒꯤ ꯀꯩꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯅꯤ ꯍꯥꯏꯕꯒꯤ ꯁꯍꯨꯝ ꯃꯈꯣꯏꯅ ꯐꯪꯕꯗꯒꯤ ꯃꯥꯏꯕꯗꯨꯅ ꯈꯤꯇꯪ ꯊꯨꯅꯃꯛ ꯇꯨꯔꯦꯟꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯑꯗꯨ ꯏꯁꯤꯡꯗ ꯈꯤꯇꯪ ꯊꯨꯅ ꯊꯥꯖꯍꯧꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯆꯥꯅꯨꯄꯤ ꯅꯤꯇꯤꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯖꯅ ꯇꯨꯝꯍꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯪ ꯑꯉꯥꯡꯕ ꯑꯃ ꯀꯤꯔꯗꯨꯅ ꯂꯪ ꯑꯉꯥꯡꯕꯗꯨꯗ ꯃꯥꯏꯕꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯗꯨꯅ ꯂꯥꯏ ꯆꯪꯕ ꯉꯝꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯒ ꯃꯈꯣꯏ ꯇꯨꯔꯦꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯁꯨꯝꯅ ꯄꯔꯞ ꯄꯔꯞ ꯃꯥꯏꯕ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯀꯂꯥ ꯇꯨꯔꯦꯜ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯪꯒꯨꯅꯥ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯊꯋꯥꯏ ꯀꯌꯥꯅ ꯇꯨꯔꯦꯟ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯂꯦꯞꯇꯅ ꯆꯨꯔꯤ꯫ ꯃꯥꯏꯕꯗꯨꯒ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯪꯒꯨꯅꯥꯅ ꯆꯟꯗ꯭ꯔꯀꯂꯥꯗ ꯍꯥꯏꯔꯛꯏ, ꯀꯔꯤ ꯈꯜꯂꯤ ꯆꯟꯗ꯭ꯔꯀꯂꯥ? ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯕꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯦꯅꯤ ꯇꯥꯏꯝ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪ ꯈꯟꯕ꯭ꯔꯥ? ꯑꯪꯒꯨꯅꯥꯒꯤ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯋꯥ ꯈꯔ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯃꯈꯣꯏꯅ ꯇꯧꯕ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯆꯈꯤ꯫ ꯑꯪꯒꯨꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯆꯟꯗ꯭ꯔꯀꯂꯥ, ꯑꯩꯈꯣꯏ ꯅꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯄꯤꯕꯅꯤ꯫ ꯋꯥ ꯈꯔꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯪꯒꯨꯅꯥꯅ ꯃꯥꯏꯕ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯀꯂꯥꯗ ꯁꯥꯐꯨ ꯀꯜꯂꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯨꯡꯗꯒꯤ ꯀꯥꯝꯊꯣꯔꯛꯇꯨꯅ ꯃꯥꯏꯕ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯀꯂꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯍꯜꯂꯤ꯫ ꯃꯈꯣꯏ ꯎ ꯑꯃꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ꯫ ꯎ ꯑꯗꯨꯗ ꯐꯨꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯕꯗꯨꯅ ꯄꯥꯏꯔꯝꯕ ꯎꯠꯀꯤ ꯂꯤꯛꯂꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ꯫ ꯂꯤꯛꯂꯤ ꯑꯗꯨꯅ ꯍꯦꯛ ꯀꯥꯏꯕꯗ ꯂꯤꯛꯂꯤ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤꯕ ꯎꯠꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛꯇ ꯇꯣꯠꯅꯈꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯊꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯆꯟꯗ꯭ꯔꯀꯂꯥ ꯑꯃꯁꯨꯡ ꯃꯥꯏꯕꯕꯨ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯪꯒꯨꯅꯥꯅ ꯃꯈꯣꯏꯕꯨ ꯊꯤꯡꯂꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯗꯤ ꯃꯈꯣꯏꯗ ꯅꯠꯇꯦ꯫ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯅꯁꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯅꯨ꯫ ꯂꯥꯏꯁꯪꯗ ꯑꯣꯏꯅ ꯈꯤꯇꯪ ꯊꯨꯅ ꯆꯠꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯨꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯗꯤ꯫ ꯑꯪꯒꯨꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯏꯕ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯀꯂꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯀꯂꯥ ꯑꯃꯁꯨꯡ ꯃꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯇꯧꯔꯛꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯗꯕ ꯃꯔꯝꯅ ꯃꯕꯥꯅꯤꯕꯨ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯆꯟꯗ꯭ꯔꯀꯂꯥ ꯑꯃꯁꯨꯡ ꯃꯥꯏꯕꯅ ꯃꯈꯣꯏꯕꯨ ꯄꯨꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯤꯕꯅ ꯃꯈꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯝ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯈꯨꯟꯖꯥ ꯑꯗꯨ ꯀꯟꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯇꯧꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯨꯃꯥꯡ ꯃꯥꯡꯂꯦ, ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯨꯕꯗ ꯃꯄꯤ ꯇꯥꯗꯨꯅ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯗꯨꯅ ꯀꯞꯏ꯫ ꯃꯍꯥꯛꯅ ꯀꯞꯅ ꯀꯞꯅ ꯃꯥꯏꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯄꯥꯃꯥꯏꯕ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯟꯗꯤꯔꯔꯣꯝꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯨꯟꯖꯥ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯀꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ꯫ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯍꯦꯟꯅ ꯀꯟꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯩꯅꯣꯝꯃ ꯈꯜꯂꯗꯨꯅ ꯃꯟꯇ꯭ꯔ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯅ ꯁꯣꯜꯂꯛꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯁꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯕꯗꯨꯅ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯄꯥꯕ ꯃꯍꯥꯛꯁꯨ ꯌꯥꯎꯔꯛꯏ꯫ ꯁꯨꯝꯅ ꯃꯥꯏꯕ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯀꯂꯥꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯈꯤ꯫ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯐꯝ ꯑꯗꯨ
ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯥꯜꯂꯝꯕ ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯑꯀꯣꯏꯕꯗ ꯑꯉꯥꯡꯕ ꯂꯪ ꯑꯃꯅꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯏꯕꯗꯨꯅ ꯀꯩꯒꯨꯝꯕ ꯎꯄꯥꯏ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥꯗ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕ ꯃꯥꯏꯕꯗꯨꯗꯤ ꯃꯁꯥꯃꯛ ꯁꯣꯝꯗ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯄꯥꯟꯕꯤ ꯑꯃ ꯃꯔꯥꯒ ꯀꯩꯒ ꯐꯨꯛꯀꯠꯂꯛꯇꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤ꯫ ꯃꯇꯧꯗꯨꯕꯨ ꯎꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯈꯪꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯁꯥꯒꯨꯝ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯄꯨꯜꯂꯤꯕ ꯑꯉꯥꯡꯕ ꯂꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ꯫ ꯁꯤꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯃꯍꯥꯛꯄꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯍꯨꯝꯗꯨꯅ ꯄꯨꯈꯠꯈꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯒꯠꯇꯨꯅ ꯑꯗꯨꯝꯅ ꯂꯥꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯛꯅꯤꯡꯗ ꯀꯤꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯩ꯫ ꯂꯩꯍꯧꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯝꯅ ꯊꯣꯛꯂꯒꯅꯤ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯩ꯫ ꯃꯊꯛꯇ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯋꯥꯏ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯔꯛ ꯂꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯈꯧꯔꯤ ꯉꯛꯁꯝꯗꯨꯗ ꯊꯋꯥꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯟꯅ ꯆꯕꯛꯏ꯫ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯥꯎꯕ ꯂꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯗꯞꯅ ꯐꯥꯔꯗꯨꯅ ꯍꯥꯏ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯒꯣꯕꯤꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯪꯉꯣꯟꯗꯁꯨ ꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯑꯁꯤꯗ ꯂꯣꯏꯅ ꯊꯣꯔꯛꯀꯅꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯕꯗꯨꯒ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯃꯠꯇ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯒꯅꯨ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯂꯩꯈꯤ꯫ ꯉꯁꯥꯏ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯩꯗꯨꯅ ꯂꯩꯔꯤꯕ ꯒꯣꯕꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯊꯛꯇꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯨꯅ ꯈꯨꯗꯛꯇ ꯃꯍꯥꯛ ꯃꯊꯋꯥꯏ ꯊꯥꯈꯤ꯫ ꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯅꯤꯇꯤꯅ ꯇꯨꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥ ꯆꯟꯗ꯭ꯔꯀꯂꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯤꯇꯤꯅ ꯈꯪꯏ ꯃꯃꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯗꯨ ꯊꯤꯅꯕ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯅꯤꯇꯤꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯆꯨꯔꯝꯂꯤꯕ ꯅꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯈꯤ꯫ ꯅꯤꯇꯤꯅ ꯃꯃꯥꯕꯨ ꯊꯤꯕ ꯁꯨꯝ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯃꯁꯨꯡ ꯃꯥꯏꯕ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯆꯨꯝꯅ ꯅꯤꯇꯤ ꯂꯥꯛꯏ꯫ ꯅꯤꯇꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯞꯅ ꯇꯥꯏ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯛꯅ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯗꯒꯤ ꯅꯤꯇꯤ ꯃꯍꯥꯛꯅ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯦꯟꯅ ꯀꯟꯅ ꯌꯥꯡꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯃꯃꯥ ꯑꯃꯁꯨꯡ ꯃꯥꯏꯕꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯜꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥ ꯃꯍꯥꯛ ꯌꯧꯔꯛꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯅꯤꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯝꯗꯧꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯤꯇꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ? ꯆꯠꯂꯣ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯨ꯫ ꯑꯗꯨꯕꯨ ꯅꯤꯇꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕꯒꯤ ꯃꯇꯧꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯇꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯃꯃꯥꯕꯨ ꯃꯥꯒꯤ ꯈꯨꯠꯇꯨꯅ ꯁꯣꯛꯏ꯫ ꯃꯇꯝꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯁꯥꯗ ꯐꯥꯖꯤꯜꯂꯝꯕ ꯄꯨꯟꯁꯤꯜꯂꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯐꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯇꯤꯅ ꯃꯥꯏꯕ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯁꯣꯛꯄ ꯃꯇꯝꯗ ꯃꯥꯏꯕꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯐ ꯑꯄꯨꯟ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯆꯟꯗ꯭ꯔꯀꯂꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯁꯛꯇꯤ ꯆꯦꯟꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯃꯉꯣꯟꯗ ꯆꯦꯜꯂꯤꯕ ꯁꯛꯇꯤꯁꯤ ꯐꯠꯇꯕꯕꯨ ꯉꯥꯛꯅꯕꯅꯤ꯫ ꯅꯤꯇꯤꯅ ꯃꯃꯥꯗ ꯍꯪꯉꯛꯈꯤ
ꯏꯃꯥ, ꯀꯅꯥꯅ ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯐꯥꯔꯒ ꯄꯨꯜꯂꯒ ꯊꯝꯃꯝꯃꯤꯕꯅꯣ? ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯝꯃꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯟꯗ꯭ꯔꯀꯂꯥ ꯄꯤꯅꯕ ꯃꯇꯝ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯤꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯅ ꯂꯥꯛꯅ ꯅꯤꯇꯤꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯍꯥꯏꯔꯛꯏ, ꯅꯤꯇꯤ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ, ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯪꯉꯛꯏ, ꯅꯤꯇꯤ, ꯅꯪ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯈꯪꯉꯤ? ꯅꯤꯇꯤꯅ ꯈꯨꯝꯃꯤ, ꯑꯩꯁꯨ ꯈꯪꯗꯦ, ꯑꯩꯗꯤ ꯏꯃꯥ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯤꯇꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨ ꯍꯦꯟꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯅꯤꯇꯤꯒꯤ ꯂꯩꯔꯤꯕ ꯁꯛꯇꯤ ꯑꯗꯨꯅ ꯍꯦꯜꯂꯝꯕꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯛꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯄꯨꯛꯅꯤꯡꯅ ꯈꯜꯂꯤ, ꯅꯤꯇꯤ ꯁꯛꯇꯤ ꯆꯦꯟꯖꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯥꯒ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯈꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯀꯟꯅꯕ ꯂꯩꯖꯔꯝꯕ ꯎꯄꯥꯏꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯗꯨꯅ ꯐꯠꯇ꯭ꯔꯕ ꯁꯛꯇꯤꯁꯤꯡꯁꯤꯕꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯣꯟꯅꯊꯪꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯃꯝꯕ ꯑꯍꯤꯡꯗ ꯑꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯪꯒꯨꯅꯥꯅ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯖꯥꯗꯨꯒꯤ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯀꯝꯗꯧꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯐꯥꯎꯅ ꯈꯜꯂꯤ꯫ ꯀꯔꯝꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯑꯁꯥꯎꯕ ꯐꯥꯎꯏ꯫ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯍꯦ ꯆꯟꯗ꯭ꯔꯀꯂꯥ, ꯅꯪꯒ ꯃꯥꯏꯕꯁꯤꯒꯗꯤ ꯑꯩꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯀꯦ ꯈꯟꯗꯨꯅ ꯊꯝꯃꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯃꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯐꯩ, ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯃꯥꯏꯄꯥꯛꯅ ꯉꯝꯗ꯭ꯔꯦ, ꯅꯪꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯂꯩꯔꯝꯃꯨ ꯅꯪ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯥꯏꯕ ꯆꯟꯗ꯭ꯔꯀꯂꯥ ꯑꯃꯁꯨꯡ ꯅꯤꯇꯤꯗ ꯃꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯆꯟꯗ꯭ꯔꯀꯂꯥ, ꯃꯥꯏꯕ ꯑꯃꯁꯨꯡ ꯅꯤꯇꯤꯗꯗꯤ ꯀꯔꯤꯝꯇ ꯐꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯅꯤꯇꯤ ꯌꯥꯎꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯅꯤꯇꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯕꯗꯒꯤ ꯈꯤꯇꯪ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯪꯒꯨꯅꯥꯒꯤ ꯁꯛꯇꯤꯅ ꯃꯥꯏꯕꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯗꯨꯅ ꯄꯨꯈꯠꯈꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫